ꯐꯤꯔꯦꯞꯄꯒ ꯂꯩꯃꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯑꯃꯅꯤꯗꯨꯗꯤ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯀꯥꯔꯟꯗꯨꯗ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯇꯨꯃꯤꯟꯅ ꯅꯣꯛꯈꯤ꯫ ꯅꯣꯛꯅꯤꯡꯕꯗꯣ ꯊꯤꯡꯗꯤ ꯊꯤꯡꯅꯤꯡꯕꯅꯤ, ꯇꯥꯝꯅꯥꯅ ꯏꯀꯥꯏꯈꯤꯅꯤ ꯍꯥꯏꯕꯒꯤ, ꯑꯗꯨꯕꯨ ꯊꯤꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯄꯗꯨꯁꯨ ꯐꯤꯔꯦꯞꯄ ꯃꯥꯅ ꯂꯛꯅꯕꯗꯨꯗ ꯃꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯁꯤꯟꯕ ꯇꯥꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯈꯤꯕꯅꯤ꯫ ꯇꯥꯝꯅꯥꯗꯤ ꯑꯗꯨꯛ ꯍꯥꯡꯅ ꯈꯟꯖꯤꯜꯂꯨꯗ ꯍꯥꯏꯔꯛꯄꯗ ꯃꯃꯤꯠ ꯂꯪꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯂꯩꯔꯤꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ ꯈꯖꯥꯏ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯂꯦꯝꯖꯕ ꯃꯑꯣꯡꯁꯤꯗ ꯁꯤ ꯌꯧꯅ ꯃꯥꯕꯨ ꯁꯥꯟꯅꯗꯨꯅ ꯂꯛꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩꯔꯨꯗꯦ꯫ ꯁꯛꯇꯨꯒ ꯐꯤꯕꯝ ꯃꯨꯔꯇꯤꯗꯨꯒ ꯆꯥꯟꯅꯗꯕ ꯂꯣꯟꯆꯠ ꯑꯃꯨꯛ ꯐꯨꯗꯣꯔꯛꯇꯨꯅ ꯇꯥꯝꯅꯥꯕꯨ ꯐꯤꯔꯦꯞꯄꯅ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯍꯜꯂꯤꯕꯅꯤ꯫ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯏ ꯅꯨꯄꯤꯗꯣ, ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯋꯥꯉꯥꯡꯗꯣ ꯃꯁꯥꯗ ꯆꯪꯉꯨꯗꯦ꯫ ꯎꯍꯟꯅꯕ ꯍꯣꯠꯅꯩ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯂꯦꯝꯖꯕ ꯒꯨꯟ ꯃꯥꯡꯇꯍꯟꯕ ꯌꯥꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯟꯖꯤꯜꯍꯜꯂꯣꯏ ꯍꯥꯏꯅ ꯑꯀꯟꯕ ꯂꯝꯆꯠ ꯆꯠꯇꯨꯅ ꯐꯤꯔꯦꯞꯄ ꯃꯥꯅ ꯍꯦꯟꯖꯤꯜꯍꯟꯗꯦ꯫ ꯑꯩ ꯄꯨꯡꯁꯦ ꯊꯦꯡꯈꯤꯅꯤ ꯇꯧꯕꯅꯤ, ꯋꯥꯁꯣ ꯌꯥꯝ ꯄꯥꯝꯕꯁꯨ ꯐꯠꯇꯦ꯫ ꯊꯋꯥꯁꯥꯗ ꯍꯥꯏꯔꯛꯏ ꯐꯤꯔꯦꯞꯄꯗꯣ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤꯗ, ꯍꯌꯤꯡ ꯈꯣꯏꯃꯨꯛ ꯆꯥꯎꯗꯅ ꯄꯣꯀꯦꯠꯇ ꯍꯥꯞ ꯆꯠꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯅꯪ ꯑꯣꯏꯔꯕꯨꯗꯤ ꯊꯨꯞꯆꯤꯜꯂ ꯍꯥꯞꯄꯗ ꯆꯟꯈꯤꯕꯁꯨ ꯌꯥꯏ꯫ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯃꯁꯥꯗ ꯊꯨꯛ ꯊꯨꯛ ꯂꯥꯎꯍꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯧꯁꯥꯗꯕ ꯁꯥꯗꯨꯅ ꯁꯣꯝꯗ ꯆꯠꯈꯤꯅ ꯏꯅꯣꯝꯆꯥ ꯑꯃꯅ ꯍꯥꯏꯔꯛꯄꯩꯅꯤ꯫ ꯑꯩ ꯅꯉꯣꯟꯗ ꯑꯩ ꯊꯤꯔꯛꯄ ꯃꯥꯜꯂꯦ ꯀꯥꯏ ꯍꯥꯏꯈ꯭ꯔꯕꯣ? ꯏꯊꯛ ꯊꯛꯀꯠꯂꯤꯗꯨꯅ ꯅꯪꯅ꯫ ꯃꯥꯅ ꯂꯣꯠꯁꯤꯟꯖꯔꯤꯕ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯃꯑꯣꯡꯗꯣ ꯐꯤꯔꯦꯞꯄ ꯃꯥꯅ ꯎꯈ꯭ꯔꯕ꯭ꯔꯥ ꯈꯟꯅ ꯈꯤꯇꯪꯗꯤ ꯃꯤꯄꯥꯏꯔꯛꯏ꯫ ꯃꯁꯥꯗꯨ ꯅꯣꯔꯃꯦꯜ ꯃꯥꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯈꯣꯟꯖꯦꯜ ꯇꯞꯊꯔꯛꯏ꯫ ꯑꯩ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯇꯨꯏꯁꯟ ꯃꯇꯝ ꯑꯣꯏꯔꯦꯅ ꯆꯪꯈ꯭ꯔꯕꯅꯤ, ꯃꯊꯛꯇ ꯂꯩꯔꯝꯅꯤ, ꯀꯣꯛ ꯀꯥꯔ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯦ꯫ ꯃꯤꯅ ꯃꯅꯤꯡꯗ ꯂꯩꯈꯤ ꯍꯥꯏꯔꯒ ꯑꯩꯅ ꯃꯊꯛꯇ ꯊꯤꯔꯨꯒꯦ ꯍꯥꯏꯗꯣꯏꯔꯥ? ꯑꯩꯁꯦ ꯅꯣꯏ ꯗꯣꯂꯥꯟꯁꯦ ꯌꯥꯝ ꯀꯥꯖꯅꯤꯡꯕꯗꯧꯅ꯫ ꯂꯥꯞꯇꯛꯅ ꯄꯤꯕꯥꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯤꯁ ꯂꯥꯛꯑꯣ, ꯑꯩ ꯁꯣꯝꯗ ꯂꯩꯔꯦ꯫ ꯇꯥꯝꯅꯥ ꯄꯤꯕꯥꯅ ꯂꯥꯞꯅ ꯀꯧꯔꯛꯄꯗꯨꯗ ꯋꯥꯏ ꯈꯪꯁꯪ ꯍꯦꯛ ꯁꯪꯂꯛꯏ꯫ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯒꯝ ꯒꯝ ꯆꯠꯈꯤ꯫ ꯆꯩꯔꯛꯇꯨꯗꯅꯤ ꯐꯤꯔꯦꯞꯄ ꯄꯤꯕꯥꯅ ꯄꯥꯏꯔꯝꯕ ꯇꯣꯏꯒꯟꯗꯣ ꯊꯛ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯊꯥꯡꯒꯠꯂꯒ ꯇꯥꯝꯅꯥꯅ ꯆꯠꯈ꯭ꯔꯤꯗꯨꯗ ꯏꯟ ꯇꯝꯃꯤ꯫ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯗ ꯃꯃꯤꯠ ꯅꯥꯝꯃ ꯎꯏꯁꯤꯜꯂꯒ ꯋꯥꯈꯜ ꯆꯣꯏꯊꯣꯛꯍꯟꯗ ꯇꯥꯝꯅꯥꯒꯤ ꯂꯨꯈꯝꯗꯨꯗꯅꯤ ꯁꯣꯏꯍꯟ ꯂꯥꯛꯍꯟꯗꯅ ꯄꯥꯜꯍꯜꯂꯒꯦ ꯍꯥꯏꯅ ꯇꯝꯂꯛꯄꯗꯣ ꯈꯪꯀꯥꯞ ꯀꯥꯞꯈꯤ꯫ ꯑꯦꯝ ꯁꯨꯝꯅ ꯇꯝꯈꯤꯕ ꯑꯗꯨꯅ ꯇꯥꯝꯅꯥꯒꯤ ꯂꯨꯈꯝꯗ ꯈꯪꯄꯥꯟ ꯍꯦꯛ ꯄꯥꯟꯈꯤ꯫ ꯂꯞꯀꯤ ꯁꯤꯝꯕꯣꯜ ꯑꯣꯏꯕ ꯁꯥꯟꯅꯄꯣꯠ ꯃꯔꯨ ꯑꯗꯨꯅ ꯇꯥꯝꯅꯥꯒꯤ ꯂꯨꯈꯝꯒꯤ ꯁꯝꯂꯥꯡꯗ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯐꯤꯔꯦꯞꯄ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯂꯨꯈꯝꯗ ꯄꯟꯈ꯭ꯔꯤꯕꯗꯣ ꯃꯈꯨꯠꯅ ꯃꯥꯔꯒ ꯂꯧꯊꯣꯔꯛꯇꯨꯅ ꯃꯤꯠꯃꯥꯡꯗ ꯄꯨꯊꯔꯛꯂꯒ ꯌꯦꯡꯉꯤ꯫ ꯄꯤꯁꯨꯝ ꯍꯦꯟꯅ ꯁꯝꯖꯤꯟꯅꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯗ ꯁꯥꯎꯅ ꯌꯦꯡꯉꯤ꯫ ꯁꯣꯝꯗ ꯐꯤꯔꯦꯞꯄꯗꯤ ꯃꯥꯅ ꯅꯠꯇꯕꯒꯨꯝ ꯏꯌꯔ ꯃꯐ ꯍꯥꯞꯆꯤꯜꯂꯒ ꯃꯈꯥ ꯇꯥꯅ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯐꯤꯕꯝꯗꯨꯗꯗꯤ ꯇꯥꯝꯅꯥꯁꯨ ꯀꯣꯠꯊꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯝꯗ꯭ꯔꯦ꯫ ꯑꯔꯦꯝꯕꯗ ꯌꯥꯝꯅ ꯀꯣꯠꯊꯖꯅꯤꯡꯕꯤꯁꯨ ꯇꯥꯈꯤꯗꯧꯔꯤꯕꯅꯤ, ꯑꯗꯨꯁꯨ ꯃꯥ ꯄꯥꯝꯗꯦ꯫ ꯇꯥꯕꯤꯔꯔꯣꯏꯗꯕꯅꯤꯅ ꯑꯣꯟꯁꯤꯜꯂꯨꯗꯅ ꯆꯩ ꯉꯥꯡꯂꯨꯕꯗ ꯑꯋꯥꯏ ꯑꯈꯨꯝꯗ ꯊꯣꯏꯅꯗꯨꯝ ꯃꯥꯒꯤ ꯃꯇꯝ ꯃꯥꯡꯈꯤꯅꯤ꯫ ꯐꯤꯔꯦꯞꯄꯒ ꯃꯃꯥꯟꯅꯕ ꯑꯃ ꯑꯅꯤꯗꯣ ꯂꯦꯞꯅ ꯂꯦꯞꯅ ꯋꯥꯔꯤ ꯇꯧꯔꯛꯏ꯫ ꯔꯨꯁꯤꯌꯥꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯉꯥꯡꯗꯨꯕꯣ? ꯐꯤꯔꯦꯞꯄꯅ ꯄꯤꯕꯥ ꯍꯣꯏꯒꯤ ꯃꯤꯁꯅꯤ꯫ ꯃꯁꯛ ꯊꯤ ꯍꯨꯠꯇꯠꯂꯦꯍꯦ, ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯕꯦꯕꯦꯕꯨ ꯍꯥꯏꯐꯦꯠ ꯃꯥꯜꯂꯨꯔꯦ꯫ ꯕꯦꯕꯦ ꯍꯦꯛ ꯄꯜꯂꯛꯄꯗꯨꯗꯅꯤ ꯅꯣꯡꯃꯩ ꯊꯥꯡꯒꯠꯂꯝꯕ ꯃꯈꯨꯠꯇꯣ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯆꯞ ꯂꯦꯞꯈꯤ꯫ ꯀꯥꯞꯊꯣꯛꯀꯦ ꯇꯧꯔꯝꯕ ꯂꯣꯛ ꯆꯤꯡꯈ꯭ꯔꯕ ꯅꯣꯡꯃꯩꯗꯣ ꯏꯁꯥꯎ ꯁꯥꯎꯅ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯈꯜꯅ ꯑꯃꯗ ꯏꯌꯦꯝꯅ ꯑꯃꯗ ꯑꯣꯏꯈꯤꯕꯅ ꯃꯈꯨꯠ ꯁꯨꯝꯈ꯭ꯔꯕ ꯐꯤꯔꯦꯞꯄ ꯃꯈꯨꯠ ꯁꯣꯏꯈꯤ꯫ ꯐꯤꯕꯝꯗꯨꯗ ꯔꯨꯁꯤꯌꯥ ꯐꯤꯔꯦꯞꯄꯗ ꯌꯦꯡꯂꯨꯏ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ, ꯅꯤꯡꯉꯝꯗꯕ ꯑꯃꯒꯤ ꯃꯃꯤꯔꯥ ꯉꯛꯁꯪ ꯉꯥꯡꯁꯤꯟꯈꯤ ꯃꯃꯥꯏ ꯄꯨꯜꯂꯞꯅ, ꯅꯥꯀꯣꯡ ꯐꯥꯎꯕ ꯌꯥꯎꯅ ꯃꯃꯤꯠꯀꯤ ꯑꯉꯧꯕ ꯕꯣꯜ ꯑꯗꯨꯁꯨ ꯌꯥꯎꯅ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃ ꯅꯠꯇ꯭ꯔꯦ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯀꯥꯞꯊꯣꯔꯛꯂꯤꯕꯁꯤꯅ ꯁꯧꯖꯤꯟꯕ ꯌꯥꯗ꯭ꯔꯕ ꯊꯃꯣꯏ ꯑꯃꯒꯤ ꯃꯃꯤꯅꯤ꯫ ꯔꯨꯁꯤꯌꯥ ꯃꯥꯅ ꯕ꯭ꯔꯦꯛ ꯂꯩꯔꯨꯗ ꯏꯌꯥꯡ ꯌꯥꯡꯅ ꯈꯪꯍꯧꯗ ꯀꯥꯡꯊꯣꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨꯒꯤ ꯃꯃꯤꯅꯤ꯫ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕꯁꯤꯅ ꯇꯞꯅ ꯔꯨꯁꯤꯌꯥꯅ ꯏꯇꯥꯎ
sum haipet malu baduda ai su chin da panthore Russia na asumna phiri pada hai khrabaso kari nungi yang khraba chimbal aduna magi maruptuna kuina dagi kauna ba honarakliba misaktubo palluriba khanduna guilty feel torakle nupi dogi haktakta phiri pana miyoiba ama oine hinba kaukthokluba adubu handakti marupse punba mahusa gong phagi zugai wathi warimda khara khara yauduna phiri pamanba horakle hainaramlibani adubu magi chimbal dagi thok hek panthokhiba mingduna phiri pagi maithongdo hanagi sakphamda hamu tahanbikre Russia masu kiba phawri magi marupsigi hanagi phibam amada amuk hanjin khidra haiduna Russia amukso tapna nungaida phiripa nangsong soidana pankre phiripa magi gando table mathakta thamkhraga maithongda toksinaba nga ki semjinba kaiso khandaba maikhum ama upsilakle makhutta ubliba gloves ear muff loina lauthokna kaigi saudoino ai saude sauningai maram leite Russia ma su wahido kitang di yang thokhallaga makha tarai hoine ai su khangini adoda aikhoi asoiba wahi amana nangna tattana kaungna bo hona jariba misak amubo namdana ningsinghanbadi pamde hojikti ai kaisu thoidokpa khanrida matamduda khudakta thokkiba thodok mayamduda ai ngaukhibani kanaguma miyoi amagi chimbaldagi magi ming hek palakpada ai kemta khande haibadi minamba takrani haukiba warina aibu wahalli odpaso olai adubu mado palaiba makhoigi asoiba nate kaukthokpa hitaba aigi iralni Russiana phiripa punsida nungsinaba nungsijaba loinamak thungnakibagi wari ngakta leiba honade amana ama thamoi sengnaraso nongdambana thugaibiba anidugi maraktagi amana soirakpadagi kainakhiba wari kaya ama leire aduna mi khudingmaki mapung fahaudaba pamjanu aibadi fangkidaba nungsi wari loina leiramgani pungnamak laibakta taishinduna hingnariba ngaktani phirepa khairam noglai aina thamoi senguba aduga mana sengamdabai warini maga igagina adubu ai magidamakti lepkhibani pumnamak oikidunasu adu fawa panthum una adum lakhre amumuk khale punsisida kanabuno aina thajadawriba aigi family aigi imanatana kanamta su thamoi sengamde last aigi asengma mise aigi ima khaktang oihowi imosum tasinarakpada kakthok haningba wari kothoknarakpada mamanaba amana yare full stop namsilo warido kotana leiragane makha samthanaba honade apumba waride manam namthibani anawba warida oina chatpana fai punsi amagi aronba ningsing nundraba wari leitaba mi buleiramgadro Russia thengni yumda lase ngarang thengni yumda hanjinbai nupi saukanna tawri aduna kharanga nanjinda yade adu natragadi mamangda fo hek ai seraktoiba Russia do adu hek hairakpaga ngarang haina khiba wado khangni ningsangaktuna phiripada onsilaklaga aina paw phangno hebado phawnabro phiripa ilai thokna kawu kawida paw khra phawnaraga wakhal chanabra yengtho aina di mangonda nang phone torakanina wari fasana sabyu kaina hairori kainong khalamba dare musleite leirakan call toge as pam dresu ko inabadi yaidana tallaga to pama agana ne fasana khangaro fare dudi akhoi mu haidokrage hore ni group ta tholo nang boi koina group ta ngangnari ba wathi warim si dasu khra yawru une loi baida fare chogi ko thindoktre mamana ba amaduna amo chogi firepa thindoktre su lei jawro haiduna mamana ba ani do satkre firepa su manung changakna ba tawringe school gi HR dagi call amalai paikhatli nakong dahap na maso tapni yumlom da lak bahori sir yam sawo problem ama thoe kidore
Sir, nupi amana masagi private account ki Facebook page te school gi mingcha thiba yaba maongda post hagalei. Macha nupa du searching khaina toilet ta churuk chingam bagi khara phukre. Aduda angang da thina phuri ena school da blame tawrakle. Adu de ngonda call tawrakraso principal ka tanarodana. Adu gi so ay mu yaw ko haira. Parents ko kholo. Adu ga angang do kyam soke ngalo. Phuri boza du tan thokro. Angang lam hengera ngausinagera mara mokera. Aikoina ka hena yengsin usin ba yadre hausi matamse noi su khangaba natro. Hausi kandi fanaba warak pa yadrabani. Aikoi gi haibabu laik takfam thokpa takpa. Uniform khara check tawba. Aduga exam na mahiroi singna PC wang na bhotna ba ya bhotna biba. Sina taba topa mahiroi faba fattaba darkar tadre. Mangira takera yu thakera churup chingera for kapkera masa masa gini. Aduba school gi mingchat se sopa pamde. Thamo tham hayeng hak ai lake. Post delete tawnaba khara paw phawno. Comment section gadi paaba nungai amta yawramaroi ne. School hunba angang phui yaidana cheiba hi pa saba adu mangal to oiramni. HR tapna. Hoi sir. Phone du kakthalatuna gari steel color ama siriba makhut yetuna mobile do paina paina yumlom changagle. Mayam langi du da yinglam batawroda karom da kakhalai. Ka manung changakpada magi sofa du dani tamnaga pibagana laik taknara leirambado. Wakhal dadi kaidorabasa no pibagi room do khallabaso chimbal du madi wasoi machet ama paksin bagi haina bileiri. Fagi fagi day swayok silabra nabani so. Pibana fat yeng khalak laga. Aigi kado pot miyam thamzilawri. Hayeng function gine na manam mushiba room may ngan ba aigi niyam ti heli ko. Room nena imam hing mamadana haina zade khoiso. Room mahang balay miyam zada thamdana nangi da thamina kaige. Khang bro duwa makut masa sangbi miyam na hondana ba mi pak na sang na da room khalak po iramni. Natraga di hayeng refreshment da chokna roidro. Piripana aidi noi miss na khuzin naga siaga aigi room anung du pusila irasini tamna su e kaina ngak na khalli poni adubu wa kaya ngang ba mida oidi aduna mangak na phok non khattuna piripada yenglakte pibana oina khumai is akoi miss naga dumai to bido manbro makha taramtre piripado wardrobe tu dagi hongna ba phi lauraga barum changki pibana miss ta onsilai Miss yang wabane ekoi ego packet se. Tamna na wabatu na khara phakre. Mi usite phuningi. Set ka di kaw thok tana tharunu ko. Amu koi ge ga hairak to mirani. Mabo hoina wari libada su ko. Pakhang oire kanda napi yam koi hai. Ngawang sinari hai bane. Aduna miss na deserve to mi oiroi. Yare nang maso ozayam sai. Na oire kanda hayo. Pakhang oire ngai kai. Laik to mu yengo. As hairaga taklamba parado makha chathai ngak taklabatung amuk sutam nana mathaki aina takhiba mayam do dang gyan di ta bangam dingam rapiba pibana haina mangak nom lei tamna su makha samthai human health and disease ki matangda prevention of AIDS da NACO haibadi National AIDS Control Organization haiba aduga atopa non governmental organization su leiri Miwai singsina yamna kanna mi singse educate tawna bohonari AIDS ki matangda World Health Organization nasu HIV infection sina sandokpasa sidagi thingnaba program amama silli prevention dana one season nakiba yatum sirinse amuhana season nabidaba HIV test tawthokpa physical relationship ki matangda jackson ba aduga controlling drug abuse drug CRA cases nadaba aduga suspected oiba mi singna regular check to thokpa sida sunatana me am leikre henjin na khangunu ko nakok chalakani piwa nok lei adu miss alcohol suna effect to holai sina kamaina no central nervous system da aduga moisa kaidagi oirak panu haiba matamda curiosity experiment oini yengingakpa stress kumbadagi escape to na bo honabada aduga unsupportive family structure se sidagi addicted oikibana ayambani effect na kaina oidoina miss violence and vandalism dagi tori reckless behavior ori pibana as aini di Korean Chinese drama da hero naga drug mafia oiba
adai bar hangba aduga yuga tangba thakpa churup ka thaktana gunda oiraga heroin champutta kian be tapta ai su gunda kara sage khalui sidi sidi te sok taw taw dabana fadoira kainom tawri tamna da noglei phajai ni wakhal ga de nesa hai basidi ne laichu bathui nesa hai basidi nangi agi mindset sa nga ki nungai handoini nungai ba sangsar amada taw handoiba adobu hidak tugi mayaina chamak pakandadi haksangi phibam yam sokchin lamdoini nesa tugi mayaina ma sel phangna bohna bada maning maya da nganu yen syntax batil gari na ching buhuran ba chalakani si tokro mi hat popong ngam ibani nang su Facebook pai bani na imung amada mi ko matan ja yengaga mi hatlamme sana thatlamme mayam thu isi nesa tu nani mama macha machin manaw nungsiba khangaroi magi nesa tu na pumna mang oikrabani na aduna phatte haiba thabakti ne kamdong na fatrino haina experiments oini yengluba yade tes haiba sidagi ne edik oikidoise punsida ka imta wachaba misak amana hina nungai thongningai punsida yamna watliba misak amana nesa da lai chugalle yam lu khrazani da ayamagi mindset sina isana control tawba haibase 24 hours sida supnagi minute amada mi amagi punsi irai laina manghalibani aduna minute haibasi maso yamna maru oitra phire pasu bathroom de tholaklaga single sofa da changsilaga phamtharagle tamna na piba da takpa para mate khar su tarore ozani kaina anghang da hal saduna para taklaso phire pagi mitna de tamna gi dressing duga piba ga classmate oiba anghang bu malurabani nga ki matungda pungsu ta silakle tamna su loisilaga hagolakle ma hagot khibaduda phire pasu pu hagolaktuna tamna gi matung inarei natom talak bro itom lak trade kana puro haino mamba sida hangmani ki gadrana sorok ta mi gi mi ngak tani da sir ki de wa panga ngang drusu amumu khumdorok paside yam ka khremi so fare fare ki trade thinbiraroi asumna tungda mangte kumtharak paga tamna na magi activa manakta adoga phiripana magi kar khami ba adom site amamam chatnaki nimidang duda karai de bo chatori bano khangde phiripado mathangi numitni tamna ne school karakpada mayam singdo ngarangi thodok tugi matangda wari ngarang tongnarammi oza singkhei su uje common room da break matam duda so oza sing do wari tawrami ngasi de canteen daga amatta changnaramde mai oza singkhei tan thokkibagi wari ngaktani apen penda moi mase wari linei oza amana oza oibase oi haidre matam amadadi lairak khulakta oza guru thengnabada makhong soktuna khurumnarami oza lakpada oza la e phan thaw haidana phida puthoknei hojik kan sina oza la e fana thawana fana tana dana langye to tori ningkhomana aina ngang phuruba kan da suni principal na khara usina da tawona hairakpado aikhoina di angang singsigi mangak liba punsi se ubada tumina yingthokpa ngamde amada khara nganguragana amada hek phururagasu michang mikhai nai batai amana ama warong naki khangde oi heiba sinpham oiramdre tamna na amo oza singkhei do khupudi khara sathi bani adubu mahairoi singi di yam khanja bani complain ama la ina oza ma bu hekta khudak ta tam thokpa se chumda bani niyom sunate oza da khara bera ka basu yam leite haiba nate adubu principal manadi oza karam tawba loina khangli bani oza aikoi se selfie raga thambani na rat se makhoi da loina leire haibagi aikoi se kaishu leitana khanba thawongni aikoi da selfie raso madu free da nate aikoi gi khut sumanni sida oza aikoi sibu yaning da banumit amada hektala anu chat khroka hairaga tanthok pasimadi khara penre aikoi se exist suk taw da bagi mo ongda makha da natsalaga thamgi haibani moi gi se founder na tanthokro hai principal na upai leiti sini oza amana hoine
ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯋꯥ ꯆꯠꯄꯖꯥ ꯅꯠꯇꯦ ꯐꯥꯎꯟꯗꯔꯅ ꯂꯣꯏꯅ ꯁ꯭ꯀꯨꯜ ꯗꯦꯕꯂꯞꯃꯦꯟꯠꯁꯨ ꯑꯣꯖꯥꯒꯤꯁꯨ ꯃꯥꯅ ꯂꯣꯏꯅ ꯍꯦꯠ ꯑꯣꯏ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯥꯁꯨ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤꯗꯅ ꯊꯝꯐꯝ ꯊꯣꯛꯇ꯭ꯔꯣ ꯇꯥꯝꯅꯥꯅ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯦ ꯁꯦꯜꯅ ꯂꯩꯕ ꯌꯥꯕ ꯃꯃꯜ ꯌꯥꯎꯗꯕ ꯁꯤꯟꯃꯤ ꯑꯃ ꯑꯣꯏꯅ ꯎꯍꯟꯕꯁꯦ ꯌꯥꯅꯤꯡꯗꯦ ꯆꯩꯅ ꯐꯨꯕꯗꯕꯨ ꯃꯩ ꯁꯨꯛꯇꯥ ꯇꯥꯍꯟꯗꯕ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯈꯔ ꯐꯨꯔꯗꯤ ꯈꯔꯁꯨ ꯃꯩ ꯂꯩ ꯇꯥꯕ ꯍꯣꯏ ꯀꯥ ꯍꯦꯟꯅ ꯃꯍꯩꯔꯣꯏꯗ ꯐꯨꯕ ꯆꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅ ꯃꯆꯥ ꯃꯁꯨ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯕ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯑꯗꯨꯕꯨ ꯈꯔꯗꯤ ꯍꯥꯛꯃꯜꯂꯤ ꯑꯣꯖꯥ ꯒꯨꯔꯨꯅ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯃꯣꯏ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯃꯍꯩꯔꯣꯏ ꯑꯃꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯕ ꯐꯥꯎ ꯀꯤꯔꯕ ꯃꯇꯝ ꯑꯣꯏꯔꯤ ꯁꯤꯅꯗꯤ ꯁꯥꯇ꯭ꯔꯅ ꯑꯣꯖꯥꯗ ꯑꯀꯤꯕ ꯍꯪꯒꯣꯏꯕ ꯄꯣꯛꯂꯛꯇ꯭ꯔꯦ ꯁꯥꯇ꯭ꯔꯅ ꯑꯣꯖꯥ ꯀꯤꯒꯗꯧꯕꯗ ꯑꯣꯖꯥꯅ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯀꯤꯔ ꯂꯩꯔꯦ ꯕꯤꯖꯤꯅꯦꯁꯀꯤ ꯈꯛ ꯈꯜꯂꯒ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯁꯦ ꯌꯥꯅꯤꯡꯗꯦ ꯑꯐꯕ ꯈꯨꯟꯅꯥꯏ ꯁꯦꯝꯕꯗ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯐꯍꯟꯕ ꯇꯉꯥꯏ ꯐꯗꯕꯅꯤ ꯑꯣꯖꯥ ꯑꯃꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯑꯣꯖꯥ ꯎꯕꯗ ꯅꯣꯡꯂꯨꯛꯄ ꯑꯉꯥꯡꯁꯤꯡꯕꯨ ꯀꯌꯥꯝ ꯂꯩꯔꯤꯒꯦ ꯑꯣꯖꯥ ꯑꯃꯅ ꯋꯥ ꯈꯔ ꯉꯥꯡꯉꯨꯕꯗ ꯅꯨꯄꯤꯃꯆꯥꯁꯤꯡꯁꯨ ꯃꯉꯥꯏ ꯍꯨꯠ ꯐꯦꯠ ꯀꯔꯤꯝ ꯀꯊꯥꯏꯅꯗꯣꯏꯒ ꯅꯨꯄꯥ ꯃꯆꯥ ꯐꯪꯉꯤ ꯉꯥꯡꯅꯕ ꯌꯥꯗꯦ ꯊꯛꯁꯤ ꯈꯥꯁꯤ ꯋꯥꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯆꯥ ꯃꯁꯨ ꯌꯣꯛꯄꯗ ꯅꯥꯎ ꯈꯔ ꯆꯥꯎꯍꯜꯂꯝꯕꯅꯅꯤ ꯇꯥꯝꯅꯥꯅ ꯑꯃꯨꯛ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯕꯁꯤꯡꯅ ꯃꯔꯣꯜ ꯑꯃ ꯁꯦꯜ ꯈꯛꯇꯪ ꯎꯔꯒ ꯂꯩꯕꯅꯤ ꯕꯦꯜꯁꯨ ꯇꯥꯔꯛꯂꯦ ꯑꯣꯖꯥꯁꯤꯡꯁꯨ ꯋꯥꯔꯤꯗꯨ ꯂꯦꯞꯅꯔꯦ ꯂꯣꯏꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯁꯪꯅꯅꯕ ꯊꯣꯛꯅꯈꯤ ꯐꯤꯔꯦꯞꯄꯗꯤ ꯁ꯭ꯀꯨꯜꯗ ꯂꯩꯔꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯃꯥꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯀꯔꯝ ꯇꯧꯔꯤꯕ ꯍꯪꯖꯩ ꯀꯃꯥꯏ ꯇꯧꯈ꯭ꯔꯦ ꯌꯥꯅꯈ꯭ꯔꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯌꯥꯅꯈ꯭ꯔꯦ ꯑꯣꯖꯥꯗꯨꯁꯨ ꯂꯧꯊꯣꯛꯏ ꯐꯔꯦ ꯑꯗꯨ ꯍꯪꯒꯦꯅ ꯏꯃꯥ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯗꯥꯛꯐꯝ ꯂꯩꯇꯅꯕ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯑꯃꯨꯛ ꯍꯦꯛ ꯗꯥꯛ ꯂꯩꯈꯤꯕꯗ ꯍꯌꯦꯡ ꯃꯤꯅ ꯀꯣꯊꯣꯛꯇꯅ ꯋꯥ ꯉꯥꯡꯉꯛꯀꯅꯤ ꯄꯦꯔꯦꯟꯁꯁꯤꯡꯅ ꯄꯥꯝꯗꯕꯗꯨꯗꯤ ꯁꯠ ꯍꯦꯛꯇ ꯂꯧꯊꯣꯛꯀꯣ ꯋꯥ ꯌꯥꯝꯅꯗꯅꯕ ꯁ꯭ꯀꯨꯜꯒꯤ ꯃꯤꯡꯆꯠ ꯁꯣꯛꯍꯜꯂꯛꯀꯅꯨꯀꯣ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯨ ꯍꯣꯏ ꯏꯃꯥ ꯇꯥꯟꯖꯥꯗꯨꯗ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯔ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯔꯁꯦ ꯍꯥꯏꯈꯤꯗꯨꯅ ꯊꯝꯈ꯭ꯔꯦ ꯆꯪꯉꯛꯏꯕ ꯇꯥꯝꯅꯥꯗ ꯌꯦꯡꯂꯛꯏ ꯌꯦꯁ ꯀꯝ ꯏꯟ ꯇꯥꯝꯅꯥ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯅ ꯄꯥꯏꯔꯛꯄ ꯄꯦꯟ ꯗ꯭ꯔꯥꯏꯚꯇꯣ ꯐꯤꯔꯦꯞꯄꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯗꯨꯅ ꯔꯤꯄꯣꯔꯠ ꯐꯥꯏꯜꯅꯦꯌꯦ ꯁꯔꯗ ꯄꯤꯌꯣꯅ ꯐꯝꯃꯨ ꯇꯥꯝꯅꯥ ꯐꯝꯊꯅꯤꯡꯗꯦ ꯑꯣꯖꯥ ꯁꯤꯡꯈꯩꯒꯤ ꯃꯇꯥꯡꯗ ꯐꯤꯔꯦꯞꯄ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯌꯥꯔꯅꯤ ꯁꯔ ꯁꯨꯝ ꯂꯦꯞꯀꯦ ꯐꯥꯏꯜ ꯀꯣꯄꯤꯁꯦ ꯇꯧꯕꯤꯍꯧꯔꯣ ꯄꯦꯟ ꯗ꯭ꯔꯥꯏꯚꯁꯤꯗꯤ ꯑꯩꯒꯤꯅꯤ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯗ ꯌꯦꯡꯈꯠꯂꯛꯂꯒ ꯆꯤꯌꯔꯗꯨꯅ ꯅꯪꯒꯟꯗ ꯉꯥꯊꯨ ꯊꯦꯡꯊꯨꯔꯒ ꯂꯩꯈ꯭ꯔꯦ ꯄꯦꯟ ꯗ꯭ꯔꯥꯏꯚꯁꯦ ꯑꯣꯐꯤꯁꯀꯤ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯕꯣ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯊꯑꯣꯏꯒꯤ ꯅꯁꯥꯒꯤ ꯄꯦꯟ ꯗ꯭ꯔꯥꯏꯚꯁꯦ ꯁꯤꯖꯤꯟꯅꯧ ꯀꯥꯏꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯄꯨꯛꯆꯦꯜ ꯐꯥꯗꯣꯛꯁꯜꯂꯣꯏꯔꯥ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯅꯤꯡꯕꯒꯤ ꯇꯥꯝꯅꯥ ꯈꯤꯇꯪ ꯌꯥꯅꯤꯡꯗ ꯌꯦꯡꯉꯛꯂꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯃꯥꯏ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯀꯥꯎꯔꯝꯃꯤ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯪꯕꯗ ꯑꯩꯅ ꯄꯤꯔꯨꯕꯅꯦ ꯑꯩꯒꯤ ꯑꯗꯨꯒꯗꯤ ꯑꯃꯨꯛꯁꯨ ꯊꯧꯗꯥꯔꯒ ꯄꯥꯈꯣꯟ ꯑꯣꯏꯅ ꯁꯤꯕꯤꯔꯛꯑꯦꯗꯅ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯔꯨꯕꯅꯤꯅ ꯌꯥꯅꯕ ꯆꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯈꯨꯗꯛꯇ ꯇꯥꯟꯊꯣꯛꯄꯤꯒꯦ ꯍꯥꯏꯔꯛꯇꯣꯏꯕ ꯏꯔꯥ ꯂꯩꯇ꯭ꯔꯁꯨ ꯁꯔ ꯆꯤꯡꯈꯩꯒꯤ ꯗꯁꯥ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯣꯖꯥ ꯀꯛꯅꯥꯎ ꯑꯩꯈꯣꯏꯗꯤ ꯁꯔ ꯍꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯑꯦꯛꯖꯤꯁ ꯁꯨꯛꯇꯧ ꯇꯧꯗꯕ ꯃꯤꯅꯤ ꯐꯤꯔꯦꯞꯄ ꯃꯉꯣꯟꯗ ꯋꯥꯔꯧꯗꯨꯅ ꯉꯥꯡꯉꯛꯂꯤꯕ ꯇꯥꯝꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯍꯩ ꯋꯥꯇꯥ ꯑꯋꯥꯏ ꯑꯈꯨꯝ ꯈꯣꯏꯔꯨꯝ ꯅꯣꯛꯂꯛꯏ ꯅꯣꯛꯄꯗ ꯂꯦꯞꯄꯒ ꯍꯥꯏꯔꯛꯏ ꯄꯣꯠ ꯑꯃ ꯄꯤꯕꯗ ꯈꯨꯠꯇ ꯁꯤꯟꯅꯗꯕꯁꯦ ꯗꯤꯁꯔꯦꯁꯄꯦꯛ ꯀꯧꯏ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯛꯇ꯭ꯔꯗꯤ ꯂꯧꯔꯣꯏ ꯅꯪꯅ ꯄꯤꯔꯝꯕ ꯇꯜꯂꯒꯅ ꯀꯅꯥꯅꯣꯝ ꯊꯥꯖꯤꯜꯂꯛꯑꯣ ꯄꯨꯈ꯭ꯔꯣ ꯍꯟꯗꯛꯃꯨꯛꯁꯨ ꯁꯥꯎꯔꯪ ꯇꯧꯏ ꯄꯦꯟ ꯗ꯭ꯔꯥꯏꯚꯇꯣ ꯇꯦꯕꯜꯗꯒꯤ ꯇꯥꯞ ꯂꯧꯈꯠꯂꯒ ꯐꯤꯔꯦꯞꯄꯗ ꯄꯤ ꯃꯥꯁꯨ ꯇꯥꯝꯅꯥꯗꯒꯤ ꯄꯦꯟ ꯗ꯭ꯔꯥꯏꯚꯇꯣ ꯂꯧꯕꯗ ꯃꯈꯨꯠꯇ ꯈꯤꯇꯪ ꯊꯦꯡꯒꯤ ꯈꯜꯂꯨꯕ ꯅꯠꯇꯦ ꯁꯣꯏꯗꯨꯅ ꯈꯦꯠꯈꯤꯕꯅꯤ ꯇꯥꯝꯅꯥ ꯏꯈꯪ ꯈꯪꯅ ꯐꯠ ꯆꯤꯡꯊꯣꯛꯂꯒ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯍꯣꯔꯦꯟ ꯂꯧꯔꯒꯦ ꯌꯥꯝ ꯐꯤꯡꯉꯤꯗ ꯃꯔꯧ ꯂꯩꯕ ꯋꯥꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯉꯤꯕ ꯇꯥꯝꯅꯥ ꯄꯦꯟꯗꯕ ꯈꯔ ꯑꯗꯨꯅ ꯑꯍꯦꯟꯕ ꯋꯥ ꯉꯥꯡꯈ꯭ꯔꯕ꯭ꯔꯥ ꯈꯟꯊꯔꯛꯏ ꯈꯣꯟ ꯈꯔꯁꯨ ꯀꯟꯈ꯭ꯔꯦ ꯈꯪꯉꯛꯏ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯃꯥ ꯈꯣꯟꯗꯥ ꯀꯟꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯦꯛꯁꯦꯞ ꯇꯧꯔꯔꯣꯏꯒꯦ ꯈꯜꯂꯗꯨꯅ ꯁꯔꯁꯨ ꯐꯐꯅ ꯑꯩꯕꯨ ꯎꯕꯤꯔꯦ ꯐꯤꯔꯦꯞꯄ ꯅꯣꯟꯈꯠꯂꯛꯇꯨꯅ ꯇꯦꯕꯜꯗ ꯃꯈꯨꯠ ꯈꯨꯅꯤꯡꯗꯨꯅ ꯉꯥꯛꯂꯒ ꯈꯗꯥꯡ ꯁꯧꯏ ꯃꯤꯠꯌꯦꯡꯗꯨꯃꯗꯤ ꯍꯣꯡꯕ ꯂꯩꯇ꯭ꯔꯤ ꯇꯥꯝꯅꯥꯒꯤ ꯃꯥꯏꯊꯣꯡꯗꯅꯤ ꯑꯣꯖꯥ ꯑꯃ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯈꯔ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤꯗ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯗ ꯃꯤꯆꯥꯟꯅꯕ ꯉꯝꯗꯦ ꯃꯤꯠꯌꯦꯡ ꯊꯧꯗ꯭ꯔꯕꯗꯤ ꯌꯦꯡꯕ ꯍꯩꯇꯕ ꯐꯤꯔꯦꯞꯄꯅꯤ ꯃꯥ ꯋꯥ ꯉꯥꯡꯕ ꯉꯝꯂꯣꯏ ꯈꯟꯕꯅ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯀꯣꯛ ꯅꯥꯁꯤꯞ ꯅꯥꯈꯣꯡ ꯑꯗꯥꯏꯗ ꯌꯦꯡꯂꯒ
ꯍꯣꯏ ꯑꯗꯨꯃꯗꯤ ꯈꯔ ꯌꯥꯅꯤꯡꯗ꯭ꯔꯦ ꯁꯔ ꯆꯤꯡꯈꯩ ꯁꯥꯇ꯭ꯔꯒꯤ ꯌꯥꯝ ꯈꯟꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯕ ꯁꯤꯅꯤꯌꯔ ꯑꯣꯖꯥ ꯑꯃꯅꯤ ꯑꯦꯛꯖꯥꯝ ꯃꯌꯥ ꯃꯅꯨꯡ ꯆꯥꯡ ꯅꯥꯏꯅ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯕ꯭ꯔꯥ ꯄꯣꯊꯥꯕ꯭ꯔꯥ ꯑꯍꯤꯡ ꯇꯨꯝꯕ ꯁꯦꯟꯅꯔꯤꯕꯅꯤ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯃꯉꯥꯛ ꯄꯨꯟꯁꯤꯕ ꯈꯨꯔꯨꯝꯂꯕꯁꯨ ꯃꯁꯥꯒꯤ ꯊꯧꯅꯤꯗꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯊꯧꯅꯤꯖꯦ ꯋꯥꯔꯤꯅꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯇꯣꯛꯈ꯭ꯔꯒ ꯅꯦꯁꯥ ꯆꯥꯔꯝꯃꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯐꯨꯕꯒꯤ ꯑꯣꯖꯥ ꯇꯥꯟꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯈꯔꯗꯤ ꯃꯔꯝ ꯆꯥꯗ꯭ꯔꯦ ꯄ꯭ꯔꯨꯞ ꯊꯤꯕꯗ ꯐꯪꯗꯕꯁꯨ ꯅꯠꯇꯦ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯒ ꯀꯔꯝꯕ ꯃꯍꯩꯔꯣꯏꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯣꯏꯅꯣ ꯃꯃꯥ ꯃꯄꯥ ꯁꯦꯜ ꯐꯅ ꯄꯥꯏꯔꯁꯨ ꯁ꯭ꯀꯨꯜꯁꯤꯒꯤ ꯅꯤꯌꯣꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯕꯤꯖꯤꯅꯦꯁ ꯁꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯑꯔꯥꯟꯕ ꯀꯟꯈꯠꯂꯒ ꯑꯆꯨꯝꯕꯕꯨ ꯅꯝꯁꯤꯟꯈꯤꯕꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯖꯦꯅꯦꯔꯦꯁꯟ ꯐꯍꯟꯒꯦ ꯍꯥꯏꯔꯗꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯂꯒ ꯑꯐꯕ ꯃꯍꯩꯔꯣꯏ ꯁꯦꯝꯒꯠꯄ ꯃꯊꯧ ꯇꯥꯏ ꯇꯥꯛꯐꯝ ꯊꯣꯛꯄ ꯈꯔ ꯇꯥꯛꯑꯒ ꯃꯍꯩꯔꯣꯏꯅ ꯅꯦꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯛꯂꯒ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯊꯣꯛꯄ ꯉꯝꯕꯗꯣ ꯑꯁꯦꯡꯕ ꯑꯣꯖꯥ ꯅꯠꯇꯦ ꯑꯗꯨꯒ ꯁꯔꯒꯤ ꯃꯐꯝꯗꯁꯨ ꯑꯣꯖꯥ ꯑꯃꯒꯤ ꯁꯤꯟꯐꯝꯒꯤ ꯚꯦꯜꯌꯨ ꯈꯪꯍꯟꯖꯅꯤꯡꯏ ꯄꯤꯅ ꯈꯔꯗꯤ ꯉꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯔꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯍꯦꯟꯕ ꯈꯔ ꯉꯥꯡꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯊꯣꯛꯆꯈ꯭ꯔꯒꯦ ꯍꯥꯏꯔꯝꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯤꯁꯆꯨꯒꯤ ꯂꯥꯏꯠ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯁꯥꯔꯤ ꯃꯇꯦꯛ ꯑꯗꯨꯒ ꯐꯤꯖꯤꯗꯨꯒ ꯁꯥꯎꯔꯞꯅ ꯁꯥꯍꯨꯝꯗ ꯐꯤꯔꯦꯞꯄꯒꯤ ꯃꯁꯥꯗ ꯄꯥꯜꯍꯧꯔꯦ ꯊꯣꯛꯈꯤꯕꯗꯨꯅ ꯐꯤꯡꯃꯟꯕꯅꯔꯥ ꯃꯁꯥꯗꯨꯗ ꯂꯣꯏꯅꯈꯤꯕ ꯀꯣꯛ ꯂꯨꯖꯔꯛꯄꯒꯤ ꯁꯦꯝꯄꯨ ꯀꯟꯗꯤꯁꯅꯔꯒꯤ ꯃꯅꯝ ꯍꯛꯆꯥꯡꯗ ꯇꯩꯔꯛꯄ ꯂꯣꯁꯟ ꯐꯤꯗꯨꯒꯤ ꯇꯣꯉꯥꯟꯕ ꯑꯍꯟꯕ ꯑꯅꯥꯟꯕꯒꯤ ꯃꯅꯝ ꯑꯏꯪꯕ ꯕꯣꯗꯤ ꯄꯔꯐ꯭ꯌꯨꯝ ꯃꯆꯤꯠ ꯃꯔꯥ ꯈꯔ ꯇꯥꯝꯅꯥꯒꯤ ꯃꯁꯥꯗꯨꯗꯒꯤ ꯅꯥꯟꯊꯍꯧꯔꯗꯨꯅ ꯐꯤꯔꯦꯞꯄꯒꯤ ꯅꯥꯇꯣꯟꯗ ꯐꯥꯎꯖꯤꯟꯈ꯭ꯔꯦ ꯊꯃꯣꯏ ꯃꯅꯨꯡ ꯌꯧꯁꯤꯟꯈꯤꯕꯒ ꯙꯛ 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 ꯆꯣꯡꯂꯛꯏ ꯃꯤꯍꯨꯜꯗꯣ ꯐꯤꯔꯦꯞꯄ ꯃꯤꯍꯨꯜꯗꯨꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯣ ꯇꯞꯅ ꯍꯟꯖꯤꯜꯂꯛꯂꯒ ꯇꯞꯅ ꯇꯞꯅ ꯃꯤꯍꯨꯜ ꯃꯈꯣꯜꯗꯣ ꯃꯁꯥꯅ ꯇꯥꯖꯩ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯞꯅ ꯏꯪꯅ ꯊꯦꯝꯖꯤꯜꯂꯤ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯄꯦꯟ ꯗ꯭ꯔꯥꯏꯚꯇꯣ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯇꯥꯝꯅꯥꯅ ꯉꯥꯡꯉꯝꯕ ꯃꯌꯥꯝꯗꯨꯒ ꯐꯤꯔꯦꯞꯄꯁꯨ ꯀꯩ ꯅꯤꯡꯁꯤꯡꯉꯛꯑꯕꯅꯣ ꯆꯤꯡꯈꯩ ꯇꯥꯟꯊꯣꯛꯄꯒꯤ ꯃꯔꯝꯗꯣ ꯁꯨꯝ ꯅꯩꯅꯕ ꯍꯧꯔꯛꯂꯦ ꯆꯤꯡꯈꯩꯒꯤ ꯅꯝꯕꯔ ꯑꯣꯖꯥꯁꯤꯡꯒꯤ ꯕꯥꯏꯑꯣꯗꯥꯇꯥꯗꯒꯤ ꯂꯧꯊꯣꯛꯂꯒ ꯈꯨꯗꯛꯇ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯀꯅꯥ ꯑꯣꯖꯥ ꯆꯤꯡꯈꯩ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯧ ꯃꯥꯅꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯍꯌꯦꯡꯗꯒꯤ ꯑꯣꯖꯥ ꯊꯕꯛ ꯂꯥꯛꯄꯤꯔꯣ ꯑꯩ ꯐꯤꯔꯦꯞꯄꯅꯤ ꯆꯤꯡꯈꯩ ꯌꯥꯝ ꯆꯝꯊꯣꯛꯅ ꯁꯔ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯁꯥꯔꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯁ꯭ꯀꯨꯜꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩ ꯑꯣꯖꯥꯒ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯦ ꯁꯔ ꯆꯤꯡꯈꯩ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯈꯔ ꯊꯣꯛꯈꯤꯕꯒꯤ ꯁ꯭ꯀꯨꯜꯁꯤꯕꯨ ꯃꯤꯔꯥꯏꯕꯤꯒꯦ ꯈꯟꯕꯤꯔꯕ꯭ꯔꯥ ꯑꯣꯖꯥꯅ ꯇꯣꯛꯀꯦ ꯍꯥꯏꯔꯒꯅ ꯍꯟꯗꯛ ꯁꯦꯁꯟꯁꯤ ꯂꯣꯏꯔꯒ ꯄꯣꯊꯥꯕꯤꯌꯨ ꯃꯇꯝ ꯈꯤꯇꯪꯗꯤ ꯂꯥꯛꯄꯤꯈꯣ ꯑꯣꯖꯥ ꯂꯥꯛꯄ ꯍꯌꯦꯡ ꯅꯅꯥꯎꯅ ꯉꯥꯏꯖꯔꯝꯒꯦ ꯑꯗꯨꯗꯤ ꯊꯝꯖꯔꯒꯦ ꯂꯥꯛꯄꯤꯗꯕ ꯌꯥꯗꯕꯅꯤꯀꯣ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯤ ꯁꯛ ꯎꯅꯔꯒ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯐꯤꯔꯦꯞꯄ ꯀꯌꯥ ꯁꯥꯡꯊꯔꯧꯗ ꯀꯣꯜꯗꯨ ꯃꯥꯅ ꯊꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯆꯤꯡꯈꯩ ꯉꯟꯇꯥꯅ ꯂꯥꯛꯀꯅꯤ ꯈꯪꯕꯅ ꯐꯤꯔꯦꯞꯄꯁꯨ ꯈꯔ ꯉꯟꯅ ꯁ꯭ꯀꯨꯜ ꯌꯧꯔꯛꯂꯦ ꯃꯥꯅ ꯌꯧꯔꯛꯄꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯔꯝꯃꯤ ꯑꯉꯧꯕꯅ ꯐꯤꯔꯦꯞꯄꯒꯤ ꯁꯥꯏꯠ ꯒꯔꯥꯖꯇꯣꯝꯗ ꯊꯧꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯐꯤꯔꯦꯞꯄꯁꯨ ꯈꯣꯡꯎꯞ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯃꯀ꯭ꯂꯥꯞ ꯑꯁꯥꯡꯕꯗꯨꯅ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯗꯨꯅ ꯆꯪꯉꯛꯄꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯇꯨꯡ ꯋꯥꯏꯔꯞ ꯂꯦꯞꯂꯝꯕ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯗ ꯍꯥꯏꯔꯞ ꯌꯦꯡꯉꯛꯂꯒ ꯃꯃꯣꯟ ꯇꯧꯁꯤꯜꯂꯛꯂꯦ ꯐꯤꯔꯦꯞꯄ ꯊꯃꯣꯏꯗ ꯇꯛ ꯄꯥꯜꯂꯤ ꯃꯤꯅꯣꯛꯇꯣ ꯆꯤꯡꯈꯩ ꯉꯁꯤ ꯊꯕꯛ ꯂꯥꯛꯄꯒꯤ ꯇꯥꯝꯅꯥꯅ ꯃꯉꯣꯟꯗ ꯌꯥꯅꯤꯡꯕ ꯎꯠꯂꯛꯄꯅꯤ ꯐꯤꯔꯦꯞꯄ ꯃꯥꯗꯤ ꯍꯟꯗꯨꯅ ꯅꯣꯛꯂꯝꯗ ꯕꯦꯔꯟꯗꯥꯗ ꯀꯥꯈꯠꯂꯛꯂꯦ ꯃꯊꯛꯂꯣꯝꯗ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯆꯪꯉꯛꯂꯦ ꯆꯤꯌꯔꯗꯨꯗ ꯅꯤ ꯇꯥꯅ ꯐꯝꯃꯒ ꯃꯤꯅꯤꯠ ꯑꯃꯅꯤꯒꯤ ꯃꯇꯨꯡ ꯇꯥꯝꯅꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯄꯥꯏꯔꯛꯄꯒ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯃꯃꯣꯟ ꯇꯧꯁꯤꯜꯂꯛꯏꯗꯤ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯂꯧꯔꯣ ꯂꯥꯎ ꯊꯕꯛ ꯂꯣꯏꯔꯦ ꯑꯩꯒꯤ ꯑꯗꯨꯒ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯂꯧꯕ ꯂꯥꯛꯄꯗ ꯀꯣꯐꯤ ꯑꯍꯥꯎꯕ ꯑꯃꯁꯨ ꯄꯨꯔꯛꯎ ꯃꯤꯅ ꯎꯔꯒ ꯀꯩꯅꯣꯝ ꯈꯟꯈꯤꯅꯤ ꯁꯔ ꯀꯅꯥꯝꯇꯒ ꯅꯛꯁꯤꯟꯅꯗꯕ ꯁꯔꯒꯤ ꯑꯩꯅ ꯀꯣꯐꯤ ꯄꯨꯁꯤꯜꯂꯛꯄꯗꯣ ꯑꯍꯨꯕꯅ ꯋꯥꯔꯤ ꯁꯦꯝꯒꯠꯅꯈꯤꯅꯤ ꯅꯪꯅ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯏꯉꯩ ꯑꯩꯅꯁꯨ ꯍꯩ ꯃꯍꯤ ꯁꯦꯝꯃꯒ ꯄꯨꯈꯠꯂꯛꯏꯗꯨꯗꯤ ꯑꯩꯁꯨ ꯀꯅꯥꯝꯇꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯐꯥꯎ ꯍꯩꯔꯒ ꯄꯤꯊꯛꯇ꯭ꯔꯤꯕ ꯄꯥꯈꯪꯅꯤ ꯉꯥꯏꯈꯣ ꯅꯪꯒꯤꯁꯦ ꯑꯩ ꯁꯨꯝ ꯄꯥꯝꯃꯛꯏꯔꯥ ꯍꯦꯟꯖꯤꯟꯕ ꯌꯥꯝ ꯈꯜꯂꯤꯁꯦ ꯇꯥꯝꯅꯥ ꯐꯥꯖꯤꯟꯕ ꯈꯣꯟꯖꯦꯜꯗ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯑꯁ ꯃꯁꯤ ꯃꯤꯁꯦ ꯐꯤꯔꯦꯞꯄꯅ ꯇꯥꯈ꯭ꯔꯦ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯕꯗꯣ ꯇꯥꯝꯅꯥꯅ ꯃꯁꯤ ꯃꯤꯁꯦ ꯁꯦꯜꯁꯨ ꯄꯥꯏꯔꯦ ꯁꯛꯁꯨ ꯐꯖꯔꯦ ꯗ꯭ꯔꯦꯁꯤꯡ ꯁꯦꯟꯁꯁꯨ ꯍꯩ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗ꯭ꯔꯦ ꯁꯤꯔꯥ ꯑꯗꯨꯏ ꯋꯥꯗꯤ ꯁꯦꯀ꯭ꯔꯦꯠ ꯑꯃꯁꯨ ꯇꯥꯛꯊꯣꯛꯀꯦ 6 ꯄꯦꯛ ꯑꯦꯞꯁꯨ ꯊꯣꯛꯏ
ꯊꯥꯖꯗ꯭ꯔꯒꯅ ꯅꯥꯜꯂꯒ ꯌꯦꯡꯖꯧ and I am very hot and romantic that ꯂꯣꯏꯅꯔꯒ ꯌꯦꯡꯖꯒꯦꯁꯨ ꯌꯥꯅꯤ